Delhi da notice ki nupi macha amada police amana makhut sangna honaramle ngarang notice ki state khara da India ki Prime Minister lakpagi mayon onsinduna leiringai tanjada India ki capital Delhi ge Ashram Maharani Bagta dukan famduna leibi notice ki nupi macha amabu police amana makhut sangna honaramle thaudo asi ngarang ayu pung 10 muk taba matamda Ashram police station da ASI oiba Virender Kumar hariba miyoy asina uniform da laktuna maram chadana amade search warrant na chingba loga mari leinaba document amata yawdabi nupi macha asina famliba dukan aduda lona yadaba mongda yu yonbra haiduna check tawnaba honabada nupi macha asina unlawful oiba mongda search tawba yaroi haiduna thingabasu makha tana namfuda search tawraba matung lona yadaba karigumba amata fangdraba matungda police asina nokrem haigrem naduna nupi asigi mamai amadi mahaki private purse singda sokpa horakibani hairi thaudo asiga mari leinana ASI asibo suspend tawduna logi oiba chapchaba investigation tawnaba haiduna police station da anakpada leiba notice macha singna thomjinduna awai akum tawnaki hairi